ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯆꯥ ꯃꯣꯏꯔꯥꯡ꯫ ꯁꯍꯔꯗꯒꯤ ꯆꯤꯡꯈꯣꯡ ꯇꯝꯅ ꯌꯥꯝꯅ ꯍꯥꯏꯊꯕ ꯏꯀꯣꯏꯄꯥꯠ ꯀꯧꯕ ꯈꯨꯟ ꯑꯃꯅꯤ꯫ ꯈꯨꯜ ꯑꯁꯤ ꯃꯅꯨꯡ ꯀꯥ ꯍꯦꯟꯅ ꯆꯪꯁꯤꯟꯈꯤꯕ ꯑꯣꯏꯕꯅ ꯅꯤꯡꯊꯧ ꯐꯥꯎꯕ ꯅꯣꯡꯃꯇ ꯂꯥꯛꯇꯦ ꯍꯥꯏꯕ ꯌꯥꯏ꯫ ꯅꯤꯡꯊꯧꯕꯨ ꯎꯔꯨꯕ ꯅꯠꯇ꯭ꯔꯒ ꯊꯦꯡꯅꯔꯨꯕ ꯃꯤꯗꯨꯗꯤ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯍꯪꯐꯝ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯅꯩ꯫ ꯊꯦꯝꯕꯨꯡ ꯂꯥꯏ ꯌꯦꯛꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩ꯫ ꯃꯥꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗ ꯌꯣꯟꯕꯗ ꯂꯩꯕꯤꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯝꯗꯦ꯫ ꯀꯩꯊꯦꯜꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯗꯨꯅ ꯇꯣꯛꯏ꯫ ꯀꯥꯟꯅꯗ꯭ꯔꯦ ꯈꯟꯗꯨꯅ ꯊꯥꯞꯂꯕꯁꯨ ꯊꯥꯞꯅ ꯀꯩꯊꯦꯜ ꯑꯆꯧꯕ ꯇꯝꯅ ꯆꯠꯇꯨꯅ ꯌꯣꯜꯂꯨꯔꯒꯦ ꯈꯟꯅ ꯀꯩꯊꯦꯜ ꯑꯆꯧꯕ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦ꯫ ꯑꯌꯦꯛꯄꯕꯨ ꯃꯥꯟꯈꯤꯗ꯭ꯔꯦ꯫ ꯀꯅꯥꯅ ꯌꯦꯛꯂꯤꯕꯅꯣ? ꯑꯃꯠꯇ ꯂꯩꯈꯤꯒꯦ ꯍꯥ?" ꯊꯦꯝꯕꯨꯡꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯪꯂꯤꯕꯗꯣ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ "ꯏꯟꯗꯣꯟ, ꯂꯥꯏꯁꯤꯡ ꯑꯁꯦ ꯑꯩꯅ ꯌꯦꯛꯆꯕꯅꯤ꯫ ꯂꯥꯏꯁꯤꯡ ꯑꯁꯤꯗꯒꯤ ꯀꯔꯝꯕ ꯄꯥꯝꯕꯒꯦ ꯍꯥꯏꯕꯗꯣ ꯏꯟꯗꯣꯟꯅ ꯈꯟꯕꯤꯔꯣ." ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯥꯏꯁꯤꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯈꯨꯠ ꯊꯤꯟꯗꯨꯅ, "ꯏꯕꯨꯡꯉꯣ, ꯇꯨ ꯑꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯨꯝꯕꯤ ꯑꯃꯅ ꯄꯥꯠ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦ꯫ ꯑꯁꯤ ꯏꯟꯗꯣꯟ ꯂꯩꯔꯒꯦ꯫ ꯃꯃꯜꯕꯨ ꯀꯌꯥ ꯄꯤꯔꯤꯅꯣ?" ꯊꯦꯝꯕꯨꯡꯅ, "ꯏꯟꯗꯣꯟ, ꯂꯨꯄꯥ 1 ꯈꯛꯇꯅꯤ." ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯨꯄꯥ 1 ꯄꯤꯔꯝꯂꯒ ꯍꯔꯥꯎꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗ ꯌꯣꯟꯕꯗ ꯀꯅꯥꯅꯁꯨ ꯂꯩꯕꯤꯗ꯭ꯔꯕ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡꯗꯨ ꯀꯩꯊꯦꯜ ꯑꯆꯧꯕ ꯑꯁꯤꯗꯗꯤ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯤꯕ ꯃꯃꯜꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯝꯗꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯍꯔꯥꯎꯅ ꯃꯇꯣꯝꯇ ꯈꯟꯖꯩ, "ꯀꯩꯊꯦꯜ ꯑꯆꯧꯕꯁꯤꯗꯤ ꯄꯣꯠ ꯌꯣꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯖꯥꯠꯅꯤꯗꯅ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯌꯦꯛꯂꯒ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯌꯣꯜꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯩꯁꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃꯗꯤ ꯑꯣꯏꯅꯤꯁꯦ." ꯑꯁꯤ ꯈꯟꯗꯨꯅ ꯊꯦꯝꯕꯨꯡ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯀꯩꯊꯦꯜꯗ ꯀꯣꯏꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯅꯔꯛꯏ꯫ ꯊꯦꯝꯕꯨꯡꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯩ꯫ ꯅꯤꯡꯊꯧ ꯎꯕ ꯐꯪꯂꯅꯤ ꯈꯟꯅ ꯍꯥꯏꯅ ꯊꯦꯝꯕꯨꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯐꯖꯩ ꯇꯁꯦꯡꯅ꯫ ꯂꯥꯏꯔꯦꯝꯕ ꯍꯥꯏꯔꯤꯕ ꯑꯗꯨ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟꯒꯨꯝꯅ ꯐꯖꯔꯝꯒꯗ꯭ꯔꯥ? ꯅꯨꯄꯤꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯊꯦꯝꯕꯨꯡ ꯐꯥꯎꯕ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟ ꯊꯦꯝꯕꯨꯡꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯄꯥꯝꯕ ꯐꯥꯎꯗꯨꯅ ꯊꯦꯝꯕꯨꯡꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯑꯌꯦꯛꯄ ꯂꯥꯏꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗ꯫ ꯀꯅꯥꯅꯕꯨ ꯌꯦꯛꯂꯤꯕꯅꯣ?" ꯊꯦꯝꯕꯨꯡ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯇꯔꯪ ꯑꯃꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯥꯀꯟꯗꯒꯤ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯄꯥꯏꯈꯣꯝꯕꯅ, "ꯏꯌꯥꯝꯕ ꯇꯥꯕ꯭ꯔꯣ? ꯏꯌꯥꯝꯕ." ꯃꯁꯥꯗ ꯍꯥꯏꯐꯦꯠ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯦꯝꯕꯨꯡ ꯈꯪꯕꯣꯏ-ꯂꯥꯛꯄꯣꯏ, "ꯑꯍꯣꯏ ꯇꯥꯏꯌꯦ, ꯀꯅꯥ? ꯅꯠꯇꯦ, ꯀꯔꯤ? ꯅꯠꯇꯦ, ꯑꯁ!" ꯊꯦꯝꯕꯨꯡꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯔꯞ ꯅꯣꯟꯊꯗꯨꯅ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯁꯣꯏꯈ꯭ꯔꯕꯁꯨ ꯉꯥꯛꯄꯤꯌꯨ." ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟ ꯊꯦꯝꯕꯨꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯇꯣꯝꯇ ꯈꯟꯖꯩ, "ꯀꯔꯤꯅꯣ, ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯑꯉꯥꯎꯕꯒ ꯑꯣꯏꯔꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯁꯤ ꯎꯕꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯉꯥꯎꯅꯕꯒꯨꯝꯅ ꯉꯥꯎꯔꯤꯕ ꯖꯥꯠꯂꯥ? ꯃꯁꯥ ꯃꯎꯁꯨ ꯐꯅ ꯐꯖꯅ ꯎꯏꯗ ꯑꯩꯕꯣ." ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟꯅ, "ꯂꯥꯏꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯌꯦꯛꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯅꯤꯡꯊꯤꯅ ꯌꯦꯛꯄꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ." ꯊꯦꯝꯕꯨꯡꯅ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯇꯣꯜꯂꯕ ꯑꯩꯍꯥꯛꯅ ꯌꯦꯛꯆꯕꯅꯤ." "ꯑꯣ, ꯑꯁꯨꯛ ꯅꯤꯡꯊꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯅꯪꯅ ꯌꯦꯛꯄ? ꯐꯖꯩ, ꯅꯤꯡꯊꯤ꯫ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯀꯔꯝꯕ ꯈꯨꯜꯗꯒꯤ ꯂꯥꯛꯄꯅꯣ ꯅꯪꯕꯣ?" "ꯅꯅꯥꯏ ꯑꯩꯒꯤ ꯏꯃꯤꯡ ꯊꯦꯝꯕꯨꯡ ꯀꯧꯖꯩ ꯅꯤꯡꯊꯧ꯫ ꯏꯀꯣꯏꯄꯥꯠ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯀꯩꯊꯦꯜ ꯑꯆꯧꯕꯁꯤ ꯇꯝꯅ ꯂꯥꯛꯆꯕꯅꯤ." "ꯀꯔꯤ? ꯏꯀꯣꯏꯄꯥꯠ ꯍꯥꯏꯕ? ꯐꯔꯦ ꯊꯦꯝꯕꯨꯡ, ꯅꯪꯅ ꯌꯦꯛꯆꯕ ꯂꯥꯏꯁꯤꯡ ꯑꯁꯦ ꯑꯩ ꯄꯨꯝꯅꯃꯛ ꯂꯧꯔꯒꯦ꯫ ꯏꯀꯣꯏꯄꯥꯠ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯈꯨꯜ ꯑꯣꯏꯖꯔꯕꯁꯨ ꯑꯃꯨꯛꯇ ꯈꯣꯡꯗꯥꯔꯗ꯭ꯔꯤ꯫ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ
ꯑꯩ ꯈꯣꯡꯗꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯅꯪꯅ ꯈꯔ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯇꯝꯂꯨꯔꯣ ꯁꯦ ꯑꯗꯨꯒ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ 5ꯁꯦ ꯂꯧꯔꯣ ꯊꯦꯝꯕꯨꯡ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ 5ꯗꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡ ꯑꯁꯤꯒ ꯏꯅꯤꯡꯊꯧꯅ ꯄꯤꯔꯤꯕ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ ꯁꯦꯟꯌꯦꯛ ꯑꯅꯤꯗꯃꯛ ꯂꯧꯖꯒꯦ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟ ꯊꯦꯝꯕꯨꯡꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯤꯔꯕꯅꯤ ꯅꯪꯒꯤꯗꯃꯛ ꯊꯦꯝꯕꯨꯡꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯊꯦꯝꯕꯨꯡ ꯃꯍꯥꯛꯅ ꯅꯤꯡꯊꯧꯅ ꯄꯤꯔꯝꯕ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯑꯗꯨ ꯎꯠꯇꯨꯅ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯆꯥꯟꯕꯤꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯜꯁꯤꯗ ꯏꯅꯤꯡꯊꯧ ꯂꯥꯛꯂꯅꯤ ꯍꯥꯏꯗꯅ ꯂꯣꯏꯔꯦ ꯊꯦꯝꯕꯨꯡ ꯃꯥꯅ ꯃꯨꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯂꯥꯛꯀꯅꯤ ꯇꯥꯕꯗ ꯏꯔꯥꯡ ꯂꯥꯡꯅꯩ ꯊꯦꯝꯕꯨꯡꯒꯤ ꯈꯨꯜ ꯑꯁꯤꯗ ꯊꯕꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧꯗ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯅꯤꯡꯊꯤꯖꯕꯤ ꯑꯃꯁꯨ ꯂꯩ ꯆꯥꯎꯕꯅ ꯑꯩ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯦꯝꯕꯨꯡ ꯑꯗꯨ ꯏꯅꯤꯡꯊꯧꯅ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯄꯤꯔꯛꯏ ꯏꯅꯤꯡꯊꯧꯁꯨ ꯈꯨꯟ ꯑꯁꯤꯗ ꯂꯦꯡꯂꯛꯀꯅꯤ ꯍꯥꯏꯔꯤꯅꯦ ꯇꯣꯝꯕꯤꯅ ꯁꯥꯎꯔꯪꯅꯅ ꯈꯨꯝꯂꯛꯏ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯑꯗꯨꯛ ꯍꯔꯥꯎꯔꯤꯕꯗꯨꯕꯣ ꯅꯤꯡꯊꯧ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯔꯤ ꯋꯥꯠꯂꯦ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯅꯣꯡꯃꯇ ꯌꯦꯡꯁꯤꯟꯕꯤꯕ ꯅꯠꯇꯦ ꯈꯨꯜ ꯑꯁꯤꯅ ꯆꯥꯅꯕ ꯐꯧ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯆꯕ ꯃꯇꯝ ꯃꯇꯝꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯖꯗꯨꯅ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯆꯥꯅ ꯊꯛꯅꯕꯁꯦ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯑꯣꯏꯔꯝꯗꯣꯏꯁꯦ ꯃꯈꯣꯏ ꯃꯄꯥꯅ ꯁꯨꯛ ꯍꯔꯥꯎꯔꯤꯁꯦ ꯌꯦꯡꯖꯅꯤꯡꯗꯦꯀꯣ ꯑꯩꯗꯤ ꯆꯥꯎꯕꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯃꯥ ꯅꯪꯁꯦ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯋꯥꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯔꯒꯗꯕꯅꯤꯅꯦ ꯍꯔꯦ ꯍꯔꯦ ꯃꯈꯣꯏ ꯃꯄꯥꯕꯨ ꯉꯥꯎꯕꯤꯔꯕ꯭ꯔꯣ ꯅꯤꯡꯊꯧꯒ ꯅꯛꯅꯔꯕꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯈꯨꯜ ꯑꯁꯦ ꯁꯥꯟꯇꯤꯒ ꯑꯃꯠꯇ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯦ ꯌꯦꯡꯉꯨ ꯅꯤꯡꯊꯧꯒ ꯅꯛꯅꯔꯕꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯥꯟꯃꯤ ꯈꯟꯈ꯭ꯔꯅꯤ ꯂꯥꯟ ꯍꯥꯏꯕꯁꯤꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯦ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯗ꯭ꯔꯤ ꯂꯥꯟꯒꯤ ꯃꯃꯤ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯌꯦꯡꯉꯨ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯂꯥꯟ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯌꯥꯎꯈꯤꯕ꯭ꯔꯥ ꯃꯣꯏ ꯃꯄꯥ ꯆꯨꯝꯃꯤ ꯇꯣꯝꯕꯤꯅ ꯍꯥꯏꯕ ꯃꯅꯨꯡ ꯀꯥ ꯍꯦꯟꯅ ꯆꯪꯁꯤꯟꯕꯅ ꯂꯥꯟ ꯇꯧꯔꯕꯁꯨ ꯃꯈꯣꯏꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯗ꯭ꯔꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇ꯭ꯔꯕꯁꯨ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯊꯔꯤ ꯀꯔꯥ ꯂꯨꯁꯤꯟꯕ ꯑꯅꯥ ꯑꯌꯦꯛ ꯑꯃ ꯌꯥꯎꯔꯛꯄꯗ ꯁꯍꯔ ꯇꯝꯅ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯂꯝꯕꯤꯗ ꯊꯋꯥꯏ ꯊꯥꯈꯤꯕꯁꯨ ꯀꯌꯥꯅꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯃꯛꯇ ꯇꯝꯅꯤꯡꯂꯕꯁꯨ ꯇꯝꯐꯝ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯆꯥꯎꯕꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯃꯥ ꯅꯪꯁꯦ ꯆꯠꯂꯣ ꯅꯆꯥꯅꯨꯄꯤꯗꯣ ꯆꯥꯛꯇꯣ ꯂꯣꯏꯔꯕꯗꯤ ꯊꯤꯗꯣꯛꯂꯣ ꯈꯔ ꯍꯥꯏꯌꯨ ꯉꯁꯤꯗꯤ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯒꯦ ꯎꯃꯪꯗꯒꯤ ꯑꯍꯧꯕ ꯍꯩ ꯃꯌꯥꯝ ꯑꯃꯁꯨ ꯏꯆꯥ ꯊꯕꯥꯒꯤ ꯍꯦꯛꯄꯤꯔꯛꯀꯦ ꯃꯇꯥꯁꯤꯡꯒ ꯆꯥꯃꯤꯟꯅꯖꯅꯕ ꯑꯁꯨꯝꯅ ꯆꯥꯎꯕ ꯆꯥꯛ ꯆꯥꯕ ꯊꯣꯛꯂꯒ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯎꯃꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯤꯅꯗꯤ ꯅꯨꯃꯤꯠ ꯂꯩꯊꯔꯒ ꯆꯠꯂꯣ ꯍꯥꯏꯖꯕꯅꯤ ꯆꯥꯎꯕꯅ ꯌꯥꯗ꯭ꯔꯗꯨꯅ ꯎꯃꯪ ꯇꯝꯅ ꯂꯥꯛꯂꯤ ꯎꯃꯪ ꯑꯗꯨ ꯌꯧꯔꯗꯨꯅ ꯁꯤꯡ ꯃꯄꯨꯟ ꯑꯆꯧꯕ ꯑꯃ ꯆꯜꯂꯕ ꯃꯇꯨꯡ ꯎꯍꯩ ꯌꯥꯝꯅ ꯄꯥꯟꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯅꯍꯥꯁꯤꯡꯅ ꯁꯥ ꯐꯥꯅꯕ ꯊꯛꯂꯝꯕ ꯂꯥꯡ ꯑꯗꯨꯗ ꯅꯤꯡꯊꯤꯔꯕ ꯌꯥꯔꯧ ꯁꯖꯤ ꯑꯃ ꯊꯨꯗꯨꯅ ꯂꯩꯔꯝꯂꯤ ꯆꯥꯎꯕꯅ ꯑꯍꯩꯃ ꯁꯖꯤ ꯑꯁꯤꯗꯤ ꯂꯥꯡ ꯑꯁꯤꯅ ꯃꯉꯛ ꯑꯁꯤꯗ ꯌꯦꯠꯄꯁꯤꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯥꯡꯂꯤꯗ ꯑꯩꯕꯨ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯁꯤꯕꯃꯛꯁꯨ ꯁꯤꯗꯦ ꯁꯖꯤ ꯑꯁꯤꯅꯒ ꯅꯨꯡꯁꯤꯕꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯈ꯭ꯔꯁꯤꯔꯅꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯦ ꯍꯥꯏꯔꯒ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯁꯖꯤ ꯑꯁꯤꯒꯤ ꯃꯇꯧꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯅ ꯁꯖꯤ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯁꯖꯤ ꯑꯗꯨꯁꯨ ꯆꯥꯎꯕꯗ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯨꯝ ꯇꯒꯨꯞ ꯇꯒꯨꯞ ꯌꯦꯡꯖꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯖꯤ ꯑꯗꯨ ꯂꯥꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄ ꯉꯝꯂꯤ ꯆꯥꯎꯕꯅ ꯆꯠꯂꯣꯀꯣ ꯅꯤꯡꯊꯤꯔꯕ ꯁꯖꯤ ꯎꯃꯪ ꯑꯁꯤꯗ ꯑꯁꯪꯕ ꯍꯅꯧꯁꯤꯡ ꯆꯥꯗꯨꯅ ꯅꯄꯥꯡꯂꯛꯇ ꯇꯤꯟꯖꯔꯨꯔꯣ ꯑꯩꯒꯤꯁꯨ ꯌꯨꯝꯗ ꯅꯪꯒꯨꯝꯅ ꯅꯤꯡꯊꯤꯖꯕ ꯏꯃꯣꯝ ꯑꯃ ꯂꯩꯍꯧꯔꯤ ꯃꯥꯒꯤ ꯎꯍꯩ ꯍꯦꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕ ꯎꯍꯩ ꯄꯥꯟꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯦ ꯁꯖꯤ ꯑꯗꯨ ꯅꯤꯡꯊꯤꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯜꯂꯛꯇꯨꯅ ꯃꯉꯥꯜ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯕꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤꯉꯩ ꯑꯗꯨꯗ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯅꯤꯡꯊꯤꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯥꯛꯂꯝꯃꯤ ꯏꯃꯣꯝ ꯅꯤꯡꯊꯤꯕꯤ ꯌꯦꯡꯉꯨ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗ ꯅꯪꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯤ ꯑꯩꯍꯥꯛ ꯑꯁꯤ ꯎꯃꯪ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯩꯅ ꯎꯃꯪ ꯑꯗꯨꯒꯤ ꯐꯖꯕꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯅꯤꯡꯕꯅ
ꯅꯤꯡꯊꯤꯔꯕ ꯌꯥꯔꯧ ꯁꯖꯤ ꯑꯣꯟꯗꯨꯅ ꯁꯥꯟꯅꯔꯤꯉꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯁꯥ ꯐꯥꯅꯕ ꯊꯛꯂꯝꯕ ꯂꯥꯡ ꯑꯗꯨꯗ ꯊꯨꯗꯨꯅ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯝꯒꯗꯕꯗꯒꯤ ꯅꯪꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯑꯩꯕꯨ ꯀꯟꯕꯤꯔꯦ꯫ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯏꯃꯣꯝ ꯅꯪꯕꯨ ꯕꯣꯔ ꯑꯃ ꯄꯤꯔꯝꯂꯒꯦ꯫ ꯇꯥꯏꯕꯪ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ꯫ ꯇꯥꯏꯕꯪꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛ ꯄꯨꯝꯕꯒꯤ ꯂꯣꯟ ꯄꯨꯝꯕ ꯈꯪꯕ ꯉꯝꯕ ꯑꯣꯏꯖꯔꯣꯀꯣ ꯏꯃꯣꯝ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯀꯔꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯕꯨ ꯀꯧꯕꯒꯦ? ꯑꯁꯨꯝꯅ ꯑꯃꯨꯛꯇꯗꯤ ꯃꯃꯥꯡꯗ ꯃꯪꯈꯤꯗ꯭ꯔꯤ꯫ ꯐꯔꯦ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯁꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯥꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯕꯨ ꯑꯣꯛꯅꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯅꯩ꯫ ꯊꯥꯔꯤꯛꯀ ꯊꯕꯥꯒꯁꯨ ꯅꯤꯡꯊꯧ ꯂꯥꯛꯄꯗ ꯑꯣꯛꯅꯕ ꯍꯥꯏꯗꯨꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥ ꯑꯊꯦꯟꯄꯣꯠ ꯑꯣꯏꯅ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯁꯦꯝꯖꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯁꯨ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯕꯤꯅ "ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯊꯧ ꯑꯣꯛꯄ ꯆꯠꯀꯗꯧꯔꯤꯕ꯭ꯔꯣ?" ꯊꯥꯔꯤꯛꯅ "ꯑꯍꯣꯏ ꯏꯃꯥ, ꯏꯇꯥꯒ ꯑꯩꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗꯣ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯅ ꯉꯁꯤ ꯂꯥꯛꯂꯤꯉꯩ ꯑꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯆꯤꯡꯂꯧ ꯁꯛꯇꯝꯗꯣ ꯌꯦꯡꯖꯍꯧꯔꯨꯒꯦ." ꯇꯣꯝꯕꯤꯁꯨ ꯈꯨꯝꯂꯛꯏ꯫ "ꯏꯆꯥ ꯅꯈꯣꯏꯅꯗꯤ ꯅꯤꯡꯊꯧ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯗꯅ ꯍꯔꯥꯎꯖꯔꯤꯕ꯫ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯏꯅꯤꯡꯊꯧ ꯑꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕꯁꯨ ꯅꯠꯇꯦ꯫ ꯌꯦꯡꯉꯨ ꯅꯈꯣꯏꯁꯨ ꯇꯥꯎꯅꯤ꯫ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯑꯉꯝ ꯑꯊꯧꯅꯤ꯫ ꯇꯧꯒꯦ ꯍꯥꯏꯔꯤꯕ ꯃꯈꯩꯁꯨ ꯉꯝꯂꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯁꯥꯁꯤꯡꯁꯦ ꯎꯔꯒ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯊꯣꯛ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯆꯠꯂꯨꯖꯗꯕ ꯅꯤꯡꯊꯧ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯥ ꯋꯥꯈꯜꯁꯦ ꯋꯥꯏꯀꯣ꯫ ꯅꯤꯡꯊꯧꯅꯕꯨ ꯄꯥꯝꯈ꯭ꯔꯕ ꯃꯧ ꯑꯣꯏꯒꯦꯔꯥ ꯂꯩꯁꯥꯕꯤ ꯑꯣꯏꯒꯦꯔꯥ ꯍꯦꯛꯇ ꯂꯧꯈꯤꯗꯧꯔꯤꯕꯅꯤ꯫ ꯇꯁꯦꯡꯕꯅꯤ, ꯅꯤꯡꯊꯧ ꯑꯁꯤ ꯃꯈꯣꯏꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯍꯥꯟꯅ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯁꯂꯥꯏꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯄꯣꯏꯔꯩꯍꯟꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯕꯁꯨ ꯃꯈꯣꯏꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯊꯕꯥ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥ, ꯉꯁꯤꯒꯤ ꯏꯅꯤꯡꯊꯧ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯦ ꯆꯠꯂꯔꯣꯏꯁꯤꯔꯥ?" ꯊꯥꯔꯤꯛꯅ "ꯍꯣꯏ ꯏꯇꯥ, ꯑꯩꯁꯨ ꯑꯁꯨꯝ ꯇꯟꯁꯤꯜꯂꯛꯂꯦ꯫ ꯍꯥꯟꯅꯗꯤ ꯊꯣꯏꯅ ꯈꯜꯂꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯁꯦꯝꯂꯤꯕ ꯑꯊꯦꯟꯄꯣꯠꯁꯤꯡ ꯑꯁꯤꯗꯤ ꯏꯃꯥ ꯑꯅꯤꯅ ꯆꯠꯄꯗ ꯄꯤꯈ꯭ꯔꯁꯤ." ꯇꯣꯝꯕꯤꯅ "ꯑꯊꯦꯟꯄꯣꯠꯀꯤꯕꯨꯗꯤ ꯏꯃꯥꯅ ꯄꯨꯕꯤꯈ꯭ꯔ ꯂꯣꯏꯔꯦꯗꯅ꯫ ꯅꯤꯡꯊꯤꯅ ꯌꯨꯝꯗ ꯂꯩꯔꯝꯃꯨ꯫ ꯅꯣꯡꯃꯗꯤ ꯎꯗꯧꯕ ꯂꯩꯔꯕꯅꯤꯀꯣ꯫ ꯍꯣꯔꯦꯟ ꯏꯃꯥ ꯍꯜꯂꯛꯂꯒ ꯏꯃꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯂꯒ ꯂꯣꯏꯔꯦꯗꯅ." ꯑꯁꯨꯝꯅ ꯊꯕꯥ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟꯕꯨ ꯑꯣꯛꯄ ꯊꯣꯛꯇ꯭ꯔꯦ꯫ ꯃꯃꯥ ꯇꯣꯝꯕꯤꯒ ꯃꯄꯥꯒꯗꯤ ꯅꯤꯡꯊꯧꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟ ꯃꯥꯁꯨ ꯃꯅꯥꯏ ꯃꯁꯤꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯏꯀꯣꯏꯄꯥꯠ ꯇꯝꯅ ꯈꯣꯡꯗꯣꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯁꯤꯜꯂꯝꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟ ꯑꯗꯨꯁꯨ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯍꯔꯥꯎꯖꯩ꯫ ꯊꯦꯝꯕꯨꯡꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟ ꯏꯀꯣꯏꯄꯥꯠꯀꯤ ꯅꯤꯡꯊꯤꯖꯔꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟ ꯑꯁꯨꯝ ꯈꯨꯜ ꯑꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯇꯣꯝꯇ ꯈꯟꯖꯩ꯫ "ꯑꯩꯃꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯣꯡꯃꯗ ꯈꯜꯂꯨꯗꯦ꯫ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ, ꯄꯤꯛꯇꯛꯅ ꯂꯩꯔꯝꯕ ꯌꯨꯝꯁꯤꯡ, ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ꯫ ꯊꯥꯏꯅ ꯑꯩꯒꯤ ꯏꯄꯨ ꯄꯣꯏꯔꯤꯛꯂꯥꯏꯅ ꯍꯥꯏꯈꯤꯕꯗꯣ, ꯏꯁꯨꯅ ꯁꯥꯃꯨ ꯄꯥꯡꯒꯜ ꯆꯥꯎꯔꯒ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯏꯔꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯤꯗꯥꯏꯗ ꯅꯤꯡꯊꯤꯖꯔꯕ ꯏꯀꯣꯏꯄꯥꯠ ꯀꯧꯕ ꯈꯨꯜ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ, ꯆꯠꯇꯨꯅ ꯌꯦꯡꯉꯨ ꯍꯥꯏꯔꯝꯕꯗꯣ ꯑꯁꯤꯅ ꯑꯣꯏꯔꯦꯀꯣ." ꯊꯦꯝꯕꯨꯡꯅ "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯄꯁꯦ ꯏꯄꯦꯟ ꯄꯦꯟꯕꯤꯗ꯭ꯔꯕ꯭ꯔꯣ?" ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟꯅ "ꯊꯦꯝꯕꯨꯡ, ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟ ꯑꯩꯃꯛꯀꯤ ꯂꯩꯕꯥꯛꯇ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯈꯜꯂꯨꯗꯦ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ꯫ ꯁꯤꯗꯒꯤꯗꯤ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯕ ꯑꯩꯅ ꯌꯦꯡꯁꯤꯜꯂꯒꯗꯕꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯐ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯩꯅ ꯋꯥꯌꯦꯜꯂꯒꯅꯤ꯫ ꯑꯗꯨꯒ ꯊꯦꯝꯕꯨꯡ, ꯅꯪꯕꯨꯁꯨ ꯉꯁꯤꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜ ꯉꯥꯛꯄ ꯃꯀꯣꯛ ꯑꯣꯏꯅ ꯑꯩꯅ ꯍꯥꯞꯂꯕꯅꯤ꯫ ꯈꯨꯜ ꯑꯁꯤ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯕ ꯅꯪ ꯂꯥꯛꯇꯨꯅ ꯇꯥꯟꯅꯒꯗꯕꯅꯤ." ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟꯒꯤ ꯋꯥꯍꯩꯗ ꯊꯦꯝꯕꯨꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫
ꯈꯪꯍꯧꯗꯅ ꯈꯨꯜ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯝꯕ ꯑꯗꯨꯗꯒꯤ ꯊꯦꯝꯕꯨꯡꯒ ꯇꯥꯟꯅꯗꯨꯅ ꯑꯍꯣꯡꯕ ꯀꯌꯥ ꯄꯨꯔꯛꯄ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯄꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡꯗꯤ ꯁꯦꯜꯒ ꯄꯥꯏꯈꯠꯂꯛꯄꯅ ꯅꯤꯡꯊꯧ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯕꯒ ꯊꯥꯏꯅꯒꯤ ꯏꯆꯝ ꯆꯝꯕ ꯑꯗꯨ ꯑꯣꯏꯗ꯭ꯔꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥ ꯀꯦꯇꯨꯀꯤ ꯑꯗꯨꯁꯨ ꯃꯉꯥꯏ꯫ ꯀꯦꯇꯨꯀꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯦꯜ ꯍꯪꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ, "ꯍꯩ ꯁꯅꯥ, ꯅꯪꯒꯤ ꯁꯦꯜꯗꯣ ꯀꯌꯥꯅꯣ? ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯦ꯫ ꯈꯨꯜ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯩ ꯏꯃꯧ ꯄꯥꯝꯃꯤꯅꯦ, ꯁꯅꯥ ꯅꯪꯕꯣ." ꯁꯅꯥꯅ, "ꯏꯅꯝꯃ, ꯈꯨꯜ ꯑꯁꯤꯗ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯕꯥꯒꯨꯝꯕ ꯅꯨꯄꯤꯗꯤ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦꯀꯣ, ꯄꯨꯔꯥ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ ꯃꯥꯅ ꯃꯥꯜꯂꯤꯕꯁꯦ." ꯀꯦꯇꯨꯀꯤꯅ, "ꯏꯕꯦꯝꯃ ꯁꯅꯥ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯇꯥ-ꯆꯥꯎꯕꯒ ꯇꯣꯝꯕꯤꯒꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯔꯣ? ꯍꯣꯏꯅꯦꯍꯦ, ꯐꯖꯕꯅꯤꯗ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ꯫ ꯀꯥꯟꯅꯗꯦ, ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯍꯥꯏꯕ ꯍꯦꯛꯇ ꯆꯪꯂꯨꯔꯒꯦ꯫ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯇꯣ ꯊꯝꯕꯥꯜ 100 ꯁꯥꯠꯂꯕꯅꯤꯀꯣ, ꯅꯠꯇ꯭ꯔꯣ ꯁꯅꯥ?" ꯁꯅꯥ ꯀꯦꯇꯨꯀꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯥ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯨꯏꯗ꯭ꯔꯤ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎ ꯂꯩꯇꯗꯨꯅ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯂꯤꯕꯅꯤ꯫ ꯊꯦꯝꯕꯨꯡꯅ ꯅꯤꯡꯊꯧꯒ ꯂꯣꯏꯅꯈꯤꯕꯅ ꯃꯈꯣꯏꯒꯤ ꯃꯉꯥꯜ ꯈꯔ ꯂꯩꯔꯛꯄꯅꯤ꯫ ꯁꯥꯎꯅꯤꯡꯕ ꯎꯠꯂꯨꯕ ꯌꯥꯕ ꯇꯥꯟꯖꯥ ꯅꯠꯇꯕꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯏꯅꯝꯃ, ꯑꯗꯨ ꯑꯣꯏꯁꯦ ꯌꯨꯝꯗ ꯊꯕꯛꯁꯨ ꯂꯩꯍꯧꯔꯤ, ꯁꯦꯜꯗꯣ ꯄꯤꯕꯤꯔꯣ." "ꯍꯣꯏꯅꯦ ꯁꯅꯥ, ꯅꯪꯒꯤ ꯁꯦꯜꯗꯣ ꯄꯤꯒꯦ, ꯑꯗꯣ ꯁꯦꯟꯗꯣꯏꯒ ꯁꯣꯏꯔꯕꯗꯤ ꯑꯩꯗꯤ ꯁꯥꯎꯅꯤꯀꯣ." ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯕꯥ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯈꯪꯍꯧꯗꯦ, ꯑꯄꯤꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯀꯔꯤꯅꯣ ꯈꯟꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯎꯔꯦ, ꯀꯛꯆꯦꯡ ꯑꯅꯤꯅ ꯆꯦꯡ ꯃꯔꯨ ꯃꯨꯟꯅꯔꯤꯕꯗꯣ꯫ ꯀꯛꯆꯦꯡ ꯑꯃꯅ, "ꯍꯦ ꯏꯇꯥꯎ, ꯃꯁꯤ ꯑꯩꯒꯤ ꯆꯦꯡꯅꯤ, ꯑꯩꯅ ꯋꯥꯅ ꯀꯣꯝꯄꯥꯛ ꯃꯅꯥꯛ ꯑꯁꯤꯗꯒꯤ ꯄꯨꯔꯛꯂꯤꯕꯅꯤ, ꯍꯧꯖꯤꯛꯇ ꯏꯇꯥꯎꯅ ꯂꯧꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ?" ꯀꯛꯆꯦꯡ ꯑꯃꯗꯨꯁꯨ ꯈꯨꯝꯃꯤ, "ꯀꯔꯤꯅꯣ ꯏꯇꯥꯎ, ꯑꯩꯅ ꯆꯦꯡ ꯃꯔꯨ ꯑꯁꯤ ꯎꯕꯗ ꯏꯇꯥꯎꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯆꯦꯡꯁꯤꯕꯨ ꯏꯇꯥꯎꯒꯤꯅꯤ, ꯇꯥꯕ ꯌꯥꯔꯤꯕ꯭ꯔꯣ ꯃꯁꯤꯕꯣ?" "ꯀꯔꯤꯅꯣ ꯏꯇꯥꯎ, ꯆꯦꯡ ꯑꯁꯤ ꯄꯨꯕꯗ ꯋꯥꯔꯗꯨꯅ ꯏꯁꯤꯡ ꯊꯛꯂꯨꯕꯅꯤ, ꯍꯜꯂꯛꯄꯗ ꯏꯇꯥꯎꯅ ꯑꯩꯒꯤ ꯆꯦꯡ ꯑꯁꯦ ꯄꯨꯗꯨꯅ ꯆꯠꯂꯝꯕ ꯅꯠꯇ꯭ꯔꯣ?" "ꯇꯥꯅꯤꯡꯗꯦ ꯏꯇꯥꯎ, ꯍꯟꯗꯣ, ꯑꯩ ꯆꯦꯡꯁꯦ ꯑꯃꯨꯛꯇ ꯏꯀꯣꯟ ꯌꯧꯅꯕ ꯄꯨꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯀꯛꯆꯦꯡ ꯑꯗꯨꯕꯨ ꯏꯟꯊꯣꯛꯏ꯫ "ꯑꯍꯩꯃ, ꯃꯤꯒꯤ ꯆꯦꯡꯁꯨ ꯃꯥꯅ ꯂꯧꯕ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯜꯂꯗꯅ, ꯃꯁꯤ ꯈꯨꯖꯤꯟꯅ ꯈꯣꯠꯀꯦ." ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯡ ꯄꯨꯔꯤꯕ ꯀꯛꯆꯦꯡ ꯑꯗꯨꯗ ꯀꯛꯆꯦꯡ ꯑꯃꯗꯨꯅ ꯐꯠ ꯈꯣꯠꯂꯤ꯫ "ꯑꯣ, ꯃꯁꯤꯒꯤ ꯀꯛꯆꯦꯡ ꯑꯃꯨꯕꯤꯁꯦ ꯈꯪꯅꯤꯗꯅ, ꯆꯦꯡꯁꯦ ꯊꯝꯂꯒ ꯉꯝꯊꯣꯛꯅꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯡꯗꯨ ꯊꯝꯂꯒ ꯃꯥꯁꯨ ꯆꯣꯡꯁꯤꯟꯗꯨꯅ ꯍꯦꯛ ꯈꯣꯠꯂꯨꯏ꯫ "ꯈꯪꯕ꯭ꯔꯥ ꯅꯪꯁꯨ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯆꯨꯝꯅ ꯆꯠꯀꯦꯅ? ꯃꯁꯤꯒꯤ ꯀꯛꯆꯦꯡꯁꯦ ꯃꯈꯨꯠ ꯀꯍꯜꯂꯤꯅꯦ, ꯑꯩꯒꯤ ꯆꯦꯡꯁꯨ ꯂꯧꯕ, ꯃꯁꯤ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯄꯦꯟꯅ ꯀꯥꯎꯒꯦꯍꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯀꯥꯎꯁꯤꯜꯂꯤ꯫ "ꯈꯪꯕ꯭ꯔꯥ ꯅꯪꯁꯨ?" ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯀꯛꯆꯦꯡ ꯑꯅꯤꯗꯨ ꯀꯥꯎꯅꯩ꯫ ꯉꯥꯏꯍꯥꯛ ꯀꯥꯎꯅꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯆꯦꯡ ꯃꯔꯨ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ "ꯏꯇꯥꯎꯁꯦ, ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯣꯠꯂꯛꯀꯅꯨ, ꯑꯩꯈꯣꯏꯅꯤꯒꯤ ꯆꯦꯡꯗꯣ ꯂꯩꯔꯝꯗ꯭ꯔꯦ." "ꯍꯥ, ꯍꯣꯏꯅꯦ, ꯆꯦꯡ ꯃꯔꯨ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇ ꯑꯩꯅ ꯊꯝꯈꯤꯕꯅꯤꯗ, ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯦ? ꯏꯇꯥꯎ, ꯇꯨ, ꯐꯨꯡꯒꯥ ꯂꯩꯔꯤꯕ ꯁꯣꯝꯗ ꯀꯛꯆꯦꯡ ꯀꯣꯛꯆꯥꯎꯕꯤ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯆꯦꯡꯁꯦ ꯄꯨꯔ ꯆꯦꯟꯈ꯭ꯔꯦ꯫ ꯏꯇꯥꯎ ꯂꯥꯛꯑꯣ ꯇꯥꯟꯅꯁꯤ, ꯑꯩꯈꯣꯏꯒꯤ ꯆꯦꯡꯁꯦ ꯃꯨꯜꯂꯨꯁꯤ, ꯑꯗꯨꯒ ꯏꯇꯥꯎ ꯏꯕꯥꯅꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯁꯤ." "ꯍꯣꯏ ꯏꯇꯥꯎ, ꯂꯥꯛꯑꯣ, ꯑꯗꯨꯅ ꯐꯔꯅꯤ. ꯑꯁꯤꯒꯤ ꯀꯛꯆꯦꯡꯁꯦ ꯄꯣꯠ ꯆꯦꯟꯕ ꯌꯥꯝ ꯀꯟꯕꯅꯤ, ꯑꯃꯣꯝꯅꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ." ꯊꯕꯥ ꯀꯛꯆꯦꯡꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯗꯨꯅ ꯈꯪꯅꯣꯛ ꯍꯦꯛ ꯅꯣꯛꯂꯛꯂꯤ꯫ ꯀꯛꯆꯦꯡ ꯑꯅꯤꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ "ꯑꯣꯏꯃ, ꯈꯪꯉꯤ, ꯀꯔꯤꯅꯣ ꯑꯁꯤ ꯅꯨꯄꯤꯁꯤꯒꯤ ꯈꯨꯅꯣꯛꯁꯤꯕꯨ ꯏꯇꯥꯎ? ꯂꯥꯛꯑꯣ, ꯑꯁꯤ ꯃꯇꯧ ꯑꯃꯗꯧ ꯆꯠꯍꯧꯔꯁꯤ." ꯊꯕꯥꯁꯨ ꯅꯣꯛꯄ ꯑꯗꯨ ꯊꯤꯡꯕ ꯉꯝꯗ ꯑꯗꯨꯃꯛ ꯅꯣꯛꯏ꯫ ꯇꯣꯝꯕꯤꯅ, "ꯍꯩ ꯊꯕꯥ, ꯀꯔꯤꯅꯣ? ꯀꯥꯗ ꯂꯩꯕ ꯏꯃꯥ ꯐꯥꯎ ꯈꯪꯉꯤ, ꯀꯔꯤ ꯈꯨꯅꯣꯛꯅꯣ? ꯆꯥꯛꯇꯣ ꯅꯤꯡꯊꯤꯅ ꯊꯣꯡꯉꯣ ꯑꯃꯨꯛꯇ, ꯉꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯍꯥꯏ ꯋꯥꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗꯣ ꯑꯃꯨꯛ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯕꯥ ꯃꯇꯣꯝꯗ ꯈꯟꯖꯩ, ꯀꯔꯤ ꯃꯇꯧꯅꯣ? ꯑꯩꯅ ꯀꯛꯆꯦꯡꯅ ꯋꯥꯔꯤ ꯁꯥꯔꯒ ꯀꯝꯗꯧꯅ ꯃꯈꯣꯏꯒꯤ ꯃꯔꯣꯜ ꯈꯪꯂꯤꯕ? ꯑꯣ, ꯅꯣꯡꯃ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯆꯨꯝꯕ ꯇꯥꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯕꯥꯁꯨ ꯃꯇꯣꯝꯇ ꯍꯔꯥꯎꯖꯩ꯫ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯣꯜ ꯈꯪꯕ ꯑꯗꯨꯗ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯤꯅꯁꯨ ꯊꯥꯖꯕꯤꯔꯣꯏ ꯈꯪꯕꯅ
ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤꯁꯨ ꯊꯕꯥꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯒ ꯇꯣꯝꯕꯤꯒꯁꯨ ꯊꯕꯥꯅ ꯈꯪꯅꯖꯕ ꯂꯩꯇꯦ ꯍꯥꯏꯕꯒ ꯈꯨꯜ ꯑꯁꯤꯒ ꯈꯔ ꯁꯥꯐꯕ ꯏꯃꯨꯡꯁꯨ ꯃꯈꯣꯏꯅ ꯑꯣꯏꯕꯅ ꯃꯆꯥꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯖꯔꯅꯤ ꯈꯟꯗꯨꯅ ꯂꯨꯍꯣꯡꯕꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ, "ꯊꯕꯥ! ꯍꯣ ꯏꯇꯥ ꯊꯕꯥ! ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" ꯇꯣꯝꯕꯤꯅ, "ꯍꯩꯃꯥ ꯊꯥꯔꯤꯛ, ꯀꯔꯤꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯏꯟꯋꯣ ꯍꯪꯒꯦꯟꯋꯣ ꯇꯧꯔꯛꯂꯤꯕꯁꯤꯕꯣ?" ꯊꯥꯔꯤꯛꯅ, "ꯏꯃꯥ, ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡ ꯑꯀꯟꯕ ꯑꯃ ꯆꯨꯈꯤꯕꯗꯣ ꯑꯗꯨꯅ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯍꯦꯟꯒꯠꯇꯨꯅ ꯈꯨꯟꯒꯤ ꯃꯤ ꯄꯨꯝꯕ ꯉꯥ ꯐꯥꯅꯈ꯭ꯔꯦ꯫ ꯇꯨꯡꯒꯣꯟ ꯐꯥꯎꯕ ꯊꯟꯗꯨꯅ ꯌꯨꯝꯗꯒꯤ ꯉꯥ ꯂꯧꯈꯠꯄ ꯆꯠꯅꯩ꯫ ꯑꯗꯨꯅ ꯏꯇꯥ ꯏꯕꯥꯅꯤ ꯉꯥ ꯐꯥꯔꯨꯁꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯅꯤ꯫ ꯌꯦꯡꯉꯣ, ꯏꯇꯥꯒ ꯑꯩꯒ ꯉꯥ ꯐꯥꯃꯤꯟꯅꯕꯁꯨ ꯐꯪꯂꯔꯣꯏ, ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯗꯤ." ꯁꯥꯟꯅꯖꯕꯤ ꯃꯇꯥ ꯂꯥꯞꯅꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯤꯕ ꯊꯥꯔꯤꯛ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯣꯝꯕꯤꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯑꯉꯥꯎꯕꯤꯁꯤꯗꯤ ꯈꯨꯜ ꯂꯥꯟꯅ ꯆꯠꯈꯤꯒꯗꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯃꯛ ꯊꯦꯡꯅꯗꯨꯅ ꯎꯅꯗꯨꯅ ꯂꯩꯔꯕꯁꯤꯗ ꯐꯝꯃꯨꯀꯣ ꯉꯥꯏꯍꯥꯛ, ꯑꯩꯅ ꯇꯥꯕꯨ ꯀꯧꯒꯦ, ꯑꯗꯨꯒ ꯄꯨꯟꯅ ꯍꯦꯛ ꯆꯠꯃꯤꯟꯅꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥ ꯊꯕꯥꯕꯨ ꯀꯧꯏ꯫ ꯊꯕꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ, "ꯕꯦꯝꯃ, ꯁꯤ ꯅꯇꯥ ꯊꯥꯔꯤꯛꯁꯦ ꯇꯨꯔꯦꯟꯗ ꯉꯥ ꯐꯥꯔꯨꯁꯤ ꯍꯥꯏꯗꯅ ꯏꯆꯥꯕꯨ ꯍꯧꯕ ꯂꯥꯛꯂꯤꯌꯦ꯫ ꯆꯥꯛꯈꯨꯝꯒꯤ ꯁꯒꯥꯏ ꯃꯊꯛꯇ ꯉꯥ ꯇꯨꯡꯒꯣꯟ ꯑꯗꯨ ꯂꯩꯍꯧꯕꯅꯤ, ꯂꯧꯊꯣꯛꯂꯨꯔꯣ꯫ ꯏꯃꯥ ꯌꯦꯅꯈꯥꯗꯒꯤ ꯏꯟꯒ ꯍꯪꯒꯦꯟꯒꯗꯣ ꯄꯨꯊꯣꯛꯄꯤꯔꯛꯂꯒꯦ, ꯑꯗꯨꯒ ꯆꯥꯛꯇꯨꯁꯨ ꯏꯃꯥ ꯂꯣꯏꯁꯤꯟꯕꯤꯔꯒꯦ." ꯑꯁꯨꯝꯅ ꯊꯥꯔꯤꯛꯀ ꯊꯕꯥꯒ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯂꯗꯨꯅ ꯏꯟ ꯆꯤꯡꯐꯝ ꯌꯦꯡꯗꯨꯅ ꯊꯪꯅꯅ ꯏꯟ ꯑꯗꯨ ꯊꯥꯗꯨꯅ ꯑꯁꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯉꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯐꯥꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯉꯥ ꯃꯆꯥꯅ ꯑꯅꯝꯕ ꯉꯥꯛꯇꯅꯤ꯫ ꯇꯥꯟ ꯆꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ, ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯊꯕꯥꯒꯤ ꯏꯟ ꯑꯗꯨꯗ ꯃꯔꯨꯝ ꯄꯨꯔꯕꯤ ꯉꯥ ꯃꯄꯤ ꯐꯖꯕ ꯑꯃ ꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ, "ꯏꯇꯥ ꯊꯕꯥ, ꯉꯥꯂꯩꯃ ꯏꯃꯥꯅ ꯆꯥꯟꯕ ꯀꯥꯏꯁꯦ ꯉꯥ ꯐꯖꯕ ꯑꯃ ꯐꯥꯈ꯭ꯔꯦꯕꯁꯦ." ꯈꯪꯍꯧꯗꯅ ꯀꯞꯄꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯥꯁꯤꯜꯂꯨꯕꯗ ꯉꯥ ꯇꯨꯡꯒꯣꯟ ꯑꯗꯨꯗꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯊꯕꯥ ꯀꯔꯤꯅꯣ ꯈꯟꯅ ꯃꯨꯟꯅ ꯇꯥꯏ꯫ "ꯉꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯦ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯏꯀꯨꯝ ꯏꯊꯥ ꯁꯨꯔꯦ ꯈꯟꯅ ꯍꯔꯥꯎꯖꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯊꯋꯥꯏ ꯑꯁꯦ ꯑꯗꯨꯃꯛ ꯊꯥꯈꯤꯕ ꯇꯥꯕꯅꯤ꯫ ꯇꯥꯏꯕꯪ ꯐꯥꯎꯖꯗ꯭ꯔꯤꯕ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯏꯆꯥꯁꯥ, ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ, ꯅꯈꯣꯏꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯟꯗꯦ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯂꯩꯔꯝꯂꯕꯗꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯅꯈꯣꯏꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕ ꯉꯝꯕ ꯑꯣꯏꯒꯦꯀꯣ ꯏꯃꯥꯅ꯫ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄ ꯖꯤꯕ ꯑꯩꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯕ ꯅꯈꯣꯏꯒꯨꯝꯅ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯁꯪꯁꯥꯔ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯦ ꯅꯈꯣꯏꯅꯗꯤ ꯈꯪꯕꯤꯗ꯭ꯔꯦꯀꯣ꯫ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕ ꯑꯁꯦ ꯅꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯐꯪꯕ ꯑꯣꯏꯌꯨꯀꯣ꯫ ꯉꯥ ꯑꯗꯨꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯑꯗꯨ ꯊꯕꯥꯅ ꯇꯥꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯇꯨꯡꯒꯣꯜꯗꯒꯤ ꯉꯥ ꯑꯗꯨ ꯂꯧꯊꯣꯛꯂꯒ, "ꯍꯦ ꯅꯤꯡꯊꯤꯔꯕ ꯉꯥ ꯃꯄꯤ, ꯅꯪꯒꯤ ꯋꯥꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯒꯦ꯫ ꯑꯩꯅ ꯊꯥꯗꯣꯛꯂꯕꯁꯨ ꯂꯩꯔꯤꯕ ꯉꯥ ꯐꯥꯕ ꯃꯌꯥꯝ ꯑꯁꯤꯅ ꯅꯪꯕꯨ ꯑꯗꯨꯃꯛ ꯐꯥꯈꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯂꯩꯌꯨ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯉꯥ ꯐꯥꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃꯌꯨꯝ ꯍꯟꯅꯈ꯭ꯔꯕ ꯀꯥꯟꯗ ꯅꯪꯒꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯆꯠꯆꯈ꯭ꯔꯣ." ꯑꯁꯤ ꯍꯥꯏꯔꯒ ꯉꯥ ꯑꯗꯨ ꯇꯞꯅ ꯏꯁꯤꯡꯗ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯉꯥ ꯃꯄꯤ ꯑꯗꯨ ꯃꯄꯤ ꯁꯤꯟꯊꯅ, "ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯅꯨꯄꯤ, ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯅꯪꯅ ꯀꯟꯕꯤꯔꯦ꯫ ꯑꯋꯥꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯀꯣꯛꯇꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯣꯏꯌꯨꯀꯣ꯫ ꯉꯥ ꯅꯨꯄꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯕꯣꯔ ꯄꯤꯔꯕꯅꯤꯀꯣ." ꯊꯕꯥ, ꯉꯥ ꯅꯨꯄꯤ ꯑꯗꯨꯅ ꯍꯔꯥꯎꯖꯕꯗꯨ ꯎꯔꯒ ꯃꯥꯁꯨ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤꯕꯅ ꯊꯕꯥ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯝꯃꯤ꯫ ꯊꯕꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯄꯨꯟꯁꯤꯒ ꯅꯥꯄꯜꯅ ꯌꯣꯝꯂꯕ ꯃꯃꯥ ꯃꯆꯥꯒ ꯂꯩꯕꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯖꯔꯝꯗꯦ꯫ ꯀꯦꯇꯨꯀꯤ ꯃꯃꯧꯕꯨ ꯀꯧꯗꯨꯅ, "ꯍꯩ ꯊꯕꯥ, ꯏꯃꯧ ꯏꯕꯦꯝꯃ ꯊꯕꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ." ꯊꯕꯥꯁꯨ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯏꯃꯥ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ?"
ꯏꯃꯥꯅ ꯂꯨꯖꯕꯒꯤ ꯐꯤ ꯑꯗꯣ ꯃꯅꯤꯡꯗ ꯂꯩꯍꯧꯕꯅꯤ ꯏꯃꯧꯅ ꯈꯔ ꯁꯨꯗꯣꯛꯂꯝꯃꯨ ꯏꯃꯥꯁꯦ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥꯅ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜꯗꯒꯤ ꯏꯃꯧꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯂꯩꯔꯛꯀꯦꯀꯣ ꯀꯣꯅꯨꯡ ꯀꯥꯈꯤꯕ ꯏꯆꯥꯗꯨꯁꯨ ꯍꯌꯦꯡꯒꯗꯤ ꯌꯧꯔꯛꯄ ꯌꯥꯏ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯁꯦꯜ ꯄꯨꯕ ꯃꯤ ꯂꯥꯛꯂꯕꯁꯨ ꯏꯃꯥ ꯂꯩꯇꯦ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯃꯥ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯃꯅꯤ ꯃꯃꯧ ꯁꯦꯝ ꯁꯥꯔꯤ ꯀꯦꯇꯨꯀꯤꯅ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯂꯕꯒꯦ ꯏꯃꯧꯕꯣ ꯊꯕꯥꯅ ꯏꯃꯥ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦ ꯈꯥꯃꯦꯟꯒ ꯈꯥꯖꯤꯡꯒ ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯔꯦ ꯍꯥ ꯀꯔꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦꯕ ꯏꯃꯥꯗꯤ ꯁꯧꯒ꯭ꯔꯤꯒ ꯍꯪꯒꯥꯝꯒꯁꯦ ꯆꯥꯗꯦꯅꯦ ꯏꯃꯥꯒꯤꯗꯤ ꯈꯥꯖꯤꯡ ꯀꯥꯡꯍꯧꯗꯣ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯛꯎ ꯑꯗꯨꯒ ꯉꯁꯥꯏ ꯂꯩꯔꯛꯈꯤꯕ ꯉꯥꯗꯣ ꯇꯧꯊꯣꯛꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯆꯥꯔꯒꯦ ꯏꯃꯥꯗꯤ ꯃꯇꯨꯡꯗꯗꯤ ꯁꯧꯒ꯭ꯔꯤ ꯍꯪꯒꯥꯝ ꯊꯣꯡꯒꯅꯨꯀꯣ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯈꯤ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯀꯥꯎꯈ꯭ꯔꯦ ꯀꯦꯇꯨꯀꯤ ꯃꯥꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯤꯒꯨꯝꯅꯅꯤ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯑꯣꯡꯁꯦ ꯀꯦꯇꯨꯀꯤꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯍꯧꯗꯣꯡ ꯑꯗꯨ ꯀꯦꯇꯨꯀꯤꯅ ꯆꯥꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯁ ꯃꯁꯛꯃꯛꯅꯤ ꯇꯧꯖ ꯁꯥꯔꯤꯕꯁꯦ ꯈꯔ ꯔꯥꯁꯤ ꯀꯩꯗꯣ ꯂꯩꯖꯔꯗꯤ ꯍꯦꯛ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯨꯔꯤꯕ ꯀꯨꯆꯨꯁꯤꯒ ꯀꯣꯏꯔꯤꯕ ꯃꯁꯝ ꯑꯁꯤꯒ ꯆꯥꯔꯤꯕ ꯆꯥꯛꯆꯥ ꯈꯨꯆꯥꯃꯛꯅꯤ ꯐꯪꯍꯧꯔꯣꯏꯗꯧꯕꯗꯧꯅꯤ ꯍꯦꯛꯉꯥꯏ ꯑꯥꯏ ꯏ ꯀꯔꯤꯅꯣ ꯆꯈꯣꯝ ꯑꯁꯤꯅꯒ ꯊꯣꯝꯂꯛꯂꯗꯤ ꯑꯩ ꯁꯤꯕ ꯁꯣꯏꯔꯣꯏ ꯆꯥꯎꯈ꯭ꯔꯕ ꯆꯈꯣꯝ ꯑꯁꯤ ꯍꯨꯛꯅꯕ ꯍꯣꯠꯅꯕꯗ ꯀꯥꯊꯣꯛꯂꯤꯕ ꯃꯌꯥꯁꯦ ꯑꯩ ꯀꯤꯕ ꯑꯃꯕꯨ ꯌꯥꯎꯏ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯉꯥ ꯈꯨꯖꯥꯁꯦ ꯍꯧꯗꯣꯡꯉꯩ ꯐꯥꯎꯕ ꯑꯁꯨꯝꯅ ꯆꯥꯗꯦꯀꯣ ꯀꯤꯀꯣ ꯑꯩꯒꯤ ꯌꯨꯝꯕꯨ ꯍꯅꯨꯕꯤꯁꯦ ꯑꯩ ꯀꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯧꯗꯣꯡ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯃꯔꯣꯜ ꯈꯪꯕꯅ ꯊꯕꯥꯗꯤ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯀꯦꯇꯨꯀꯤꯅ ꯍꯩ ꯊꯕꯥ ꯀꯔꯤꯅꯣ ꯆꯥꯛꯇꯣ ꯅꯤꯡꯊꯤꯅ ꯆꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯅꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯤꯕꯗꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯀꯦꯇꯨꯀꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯗꯤ ꯀꯔꯤꯅꯣ ꯃꯁꯤꯅ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯅ ꯈꯪꯍꯧꯗꯅ ꯊꯕꯥꯅ ꯅꯣꯛꯄ ꯀꯩꯒꯨꯝ ꯀꯥꯟꯗꯁꯨ ꯀꯞꯄ ꯃꯇꯧ ꯀꯌꯥ ꯎꯔꯒ ꯀꯦꯇꯨꯀꯤ ꯏꯃꯧꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯇꯣꯝꯇ ꯈꯟꯖꯩ ꯑꯁꯤ ꯈꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯅꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯊꯕꯥꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯂꯨꯝꯗꯨꯅ ꯇꯥꯏ ꯍꯧꯗꯣꯡ ꯑꯗꯨꯅ ꯅꯪꯁꯤꯕꯨ ꯂꯥꯏꯔꯦꯝꯕꯤꯔꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯦ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯊꯕꯥꯅ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯃꯇꯧ ꯀꯔꯝꯅ ꯅꯣꯏꯒꯤ ꯂꯣꯟ ꯑꯩꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯧꯗꯣꯡ ꯑꯗꯨꯅ ꯊꯥꯏꯅ ꯅꯪꯅ ꯑꯗꯨꯝ ꯅꯣꯛꯄꯗꯨꯗ ꯑꯩꯗꯤ ꯅꯪꯁꯦ ꯅꯅꯦꯝꯄꯣꯛꯒꯨꯝꯅ ꯀꯣꯛꯆꯥꯛꯄꯤꯔ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯒꯤ ꯂꯣꯟ ꯈꯪꯕꯩ ꯑꯣꯏꯔꯝꯃꯤ ꯊꯕꯥ ꯅꯣꯛꯂꯒ ꯅꯣꯡꯃ ꯅꯪꯅ ꯎꯆꯤ ꯑꯃ ꯐꯥꯒꯦ ꯇꯧꯕꯗ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯅꯪꯅ ꯁꯥꯎꯗꯨꯅ ꯆꯩꯕꯁꯨ ꯇꯥꯏ ꯑꯩꯗꯤ ꯑꯗꯨꯒ ꯎꯆꯤ ꯑꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯕ꯭ꯔꯣ ꯅꯪꯕꯣ ꯍꯥ ꯀꯔꯤ ꯎꯆꯤꯅ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯔꯝꯂꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯔꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯍꯩ ꯍꯨꯔꯥꯟ ꯁꯛꯇꯥ ꯇꯥꯕ ꯍꯨꯔꯥꯟꯕꯤ ꯍꯧꯗꯣꯡ ꯅꯪꯅ ꯑꯩ ꯐꯥꯕꯗꯤ ꯅꯠꯇꯤꯛꯂꯥ ꯆꯣꯡꯗꯨꯝ ꯆꯣꯡꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯅꯣꯛꯂꯤ ꯀꯦꯇꯨꯀꯤꯅ ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯒꯤ ꯃꯧꯁꯤꯕꯣ ꯍꯤꯡꯆꯥꯕꯤꯅꯒ ꯑꯣꯜꯂꯛꯄ꯭ꯔꯅꯤꯍꯦ ꯃꯥꯅ ꯅꯣꯛꯂꯒ ꯍꯧꯗꯣꯡ ꯑꯁꯤꯅ ꯆꯣꯡꯗꯨꯅ ꯈꯣꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯁꯤꯅ ꯀꯅꯥꯅꯣ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯩ ꯏꯆꯥ ꯂꯥꯛꯂꯒ ꯄꯥꯎ ꯑꯁꯦ ꯊꯨꯅ ꯇꯝꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯑꯁꯨꯝ ꯀꯤꯁꯤꯜꯂꯛꯀꯗꯧꯔꯦꯗ ꯍꯧꯗꯣꯡ ꯑꯁꯤ ꯑꯃꯨꯛ ꯆꯥꯊꯣꯛꯈꯤꯗꯅꯀꯣ ꯃꯇꯥ ꯑꯃꯒꯤ ꯃꯧꯅꯤꯀꯣ ꯃꯁꯤꯗꯤ ꯀꯦꯇꯨꯀꯤ ꯃꯥꯅ ꯍꯦꯟꯖꯤꯟꯅ ꯈꯟꯈꯤꯕꯅꯅꯤ ꯇꯁꯦꯡꯕꯗꯤ ꯍꯧꯗꯣꯡ ꯑꯗꯨꯅ ꯎꯆꯤ ꯐꯥꯕꯩ ꯃꯇꯧ ꯑꯗꯨ ꯇꯝꯖꯕꯅꯤ ꯑꯁꯨꯝꯅ ꯍꯦꯟꯖꯤꯟꯕ ꯈꯔ ꯍꯥꯞꯆꯤꯟꯗꯨꯅ ꯀꯦꯇꯨꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯤꯕ ꯊꯦꯝꯕꯨꯡꯗ ꯃꯆꯨ ꯍꯦꯟꯅ ꯍꯥꯞꯆꯤꯟꯗꯨꯅ ꯄꯥꯎ ꯇꯝꯁꯤꯜꯂꯤ ꯊꯦꯝꯕꯨꯡꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯥꯖꯒꯅꯤ ꯑꯣꯏꯕ ꯌꯥꯕ꯭ꯔꯅꯤ ꯃꯁꯤꯕꯣ ꯀꯦꯇꯨꯀꯤ ꯁꯥꯎꯅ ꯍꯦꯔ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯏꯃꯥꯅ ꯄꯣꯛꯂꯤꯕꯅꯤ ꯏꯆꯥꯗꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯏꯗꯣꯔꯤꯒꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯐꯖꯔꯤꯕꯁꯤ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯆꯤꯡꯅꯩꯀꯣ ꯏꯃꯥ ꯆꯤꯡꯅꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯦꯝꯕꯨꯡꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯊꯕꯥꯅ ꯀꯔꯤ ꯇꯧꯕ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯝꯃꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯊꯕꯥꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯍꯤꯞꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯨꯝ ꯑꯃ ꯂꯩꯕꯥꯛ ꯑꯗꯨꯗ ꯐꯗ꯭ꯔꯪ ꯂꯥꯎꯅ ꯇꯥꯔꯛꯏ
ꯍꯣꯏꯃꯥ ꯑꯩ ꯁꯤꯔꯦ ꯑꯌꯣ ꯑꯁ ꯇꯔꯪꯒ ꯆꯠꯂꯦ ꯃꯁꯤꯒꯤ ꯀꯥꯡꯁꯤꯃꯇ ꯆꯥꯒꯦ ꯇꯧꯅꯤ ꯈꯪꯅꯤꯗꯅ ꯌꯦꯡꯉꯣꯕ ꯅꯪ ꯆꯨꯝꯃꯗꯨꯅ ꯐꯥꯒꯦ ꯇꯧꯔꯝꯕ ꯀꯥꯡ ꯑꯗꯨꯁꯨ ꯎꯁꯤꯠꯇꯅ ꯉꯥꯡꯗꯨꯅ ꯄꯥꯏꯔꯤ ꯍꯣ ꯐꯛꯂꯥꯡꯗ ꯐꯥꯎꯅꯞꯄ ꯍꯩꯇꯕ ꯆꯨꯝ ꯁꯛꯊꯤꯕ ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯊꯛ ꯑꯁꯤꯗꯩ ꯇꯥꯔꯛꯄꯗ ꯆꯩꯅꯥ ꯐꯪꯖꯔꯦꯗꯣ ꯍꯥꯍꯥ ꯅꯣꯛꯇꯨꯝ ꯅꯣꯛꯀꯦ ꯊꯤꯕꯣꯡ ꯂꯥꯎꯁꯤꯗꯤ ꯑꯩꯕꯨ ꯐꯥꯒꯦ ꯀꯥꯏꯅ ꯇꯧꯖꯕ ꯁꯥꯔꯤ ꯀꯥꯟꯅꯗꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯒꯤ ꯏꯗꯨꯝ ꯊꯛꯂꯨꯈꯤꯒꯦ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯕꯥꯗꯨ ꯅꯣꯛꯂꯝꯃꯤ ꯊꯦꯝꯃꯣꯡꯁꯨ ꯎꯔꯤꯕꯗꯨ ꯍꯦꯛ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ ꯑꯣ ꯏꯃꯥꯅ ꯍꯥꯏꯕꯁꯤꯡꯗꯨ ꯆꯨꯝꯕ ꯇꯥꯏ ꯃꯁꯤ ꯍꯤꯡꯆꯥꯕꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯆꯨꯝ ꯃꯁꯤꯅ ꯇꯥꯔꯛꯇꯨꯅ ꯆꯩꯅꯥ ꯈꯥꯡꯕ ꯎꯔꯒ ꯃꯥꯅ ꯁꯤꯊ ꯅꯣꯛꯂꯤꯕꯁꯦ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤꯒ ꯊꯦꯝꯃꯣꯡꯒ ꯊꯕꯥꯒꯤ ꯃꯔꯝꯗ ꯐꯠꯇꯅ ꯀꯌꯥ ꯈꯜꯂꯤ ꯍꯦꯛ ꯎꯕ ꯈꯨꯗꯤꯡ ꯂꯥꯟꯅꯗ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯊꯕꯥꯗ ꯑꯍꯦꯟꯕꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯤꯡꯆꯥꯕꯤꯅꯤ ꯁꯥꯎꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯟ ꯀꯥꯆꯤꯟ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨ ꯃꯨꯔꯨꯝ ꯇꯧꯗꯨꯅ ꯐꯝꯂꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ ꯊꯕꯥ ꯕꯥꯜꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯐꯠꯇꯅꯗ ꯈꯟꯗꯨꯅ ꯂꯩꯔꯕ ꯀꯦꯇꯨꯀꯤꯅ ꯍꯥꯏꯔꯛꯏ ꯇꯨꯇꯨ ꯌꯦꯡꯉꯨ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯑꯁꯤꯗ ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯕꯁꯦ ꯊꯦꯝꯕꯨꯡꯅ ꯏꯃꯥ ꯂꯥꯎ ꯃꯇꯨꯡꯗ ꯇꯞꯅ ꯏꯟꯅꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯎꯔꯁꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯊꯕꯥꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ ꯊꯕꯥꯁꯨ ꯇꯨꯔꯦꯜ ꯇꯝꯅ ꯍꯥꯊꯨ ꯆꯦꯜꯂꯤ ꯑꯗꯨꯒ ꯇꯨꯔꯦꯜꯗ ꯀꯨꯝꯊꯗꯨꯅ ꯑꯁꯤꯕ ꯑꯃ ꯇꯥꯎꯊꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯃꯄꯥꯟ ꯇꯝꯅ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯅ ꯂꯧꯊꯣꯛꯀꯦ ꯈꯜꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯀꯦꯇꯨꯀꯤꯅ ꯍꯦ ꯍꯤꯡꯆꯥꯕꯤ ꯀꯔꯤ ꯃꯇꯧꯅꯣ ꯅꯪꯅ ꯑꯁꯤꯕ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ ꯅꯪ ꯑꯁꯤꯕ ꯑꯁꯤꯕꯨ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯃꯊꯕꯥꯛ ꯑꯗꯨ ꯌꯩꯗꯨꯅ ꯏꯃꯥꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗꯀꯣ ꯍꯤꯡꯆꯥꯕꯤ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯍꯩꯊꯦꯝꯕꯣꯡ ꯅꯨꯄꯤ ꯑꯁꯤ ꯆꯤꯡꯗꯨꯅ ꯂꯝꯄꯥꯛ ꯇꯝꯅ ꯄꯨꯔꯛꯎ ꯊꯕꯥ ꯀꯞꯇꯨꯅ ꯏꯃꯥ ꯑꯩ ꯍꯤꯡꯆꯥꯕꯤ ꯑꯃ ꯅꯠꯇꯤꯌꯦ ꯅꯃꯧꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯣ ꯃꯈꯩ ꯇꯝꯃꯣ ꯁꯝꯁꯦ ꯊꯥꯗꯣꯛꯑꯣ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯣ ꯊꯦꯝꯕꯨꯡꯅ ꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯤꯡꯆꯥꯕꯤ ꯀꯔꯤ ꯑꯩꯕꯨ ꯅꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯖꯕ ꯁꯥꯏ ꯑꯩ ꯍꯤꯡꯆꯥꯕꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯅꯠꯇꯦ ꯊꯦꯝꯕꯨꯡꯒ ꯀꯦꯇꯨꯀꯤꯒꯅ ꯍꯤꯡꯆꯥꯕꯤ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯃꯤ ꯄꯨꯝꯕ ꯂꯝꯄꯥꯛꯇ ꯃꯍꯩ ꯊꯣꯛꯅꯔꯛꯂꯦ ꯊꯕꯥ ꯑꯣꯏꯔꯝꯕꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯗꯣ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯆꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯆꯥꯎꯕꯒ ꯇꯣꯝꯕꯤꯒꯁꯨ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏ ꯀꯦꯇꯨꯀꯤꯅ ꯍꯩ ꯇꯥꯆꯧꯕ ꯇꯣꯝꯕꯤ ꯊꯕꯥꯁꯦ ꯅꯪꯅ ꯊꯥꯕꯨꯝ 9 ꯄꯣꯛꯄ ꯅꯆꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯎꯃꯪ ꯋꯥꯃꯪꯗꯒꯤ ꯈꯨꯟꯗꯨꯅ ꯄꯨꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯗꯅ ꯃꯤ ꯍꯥꯠꯇꯨꯅ ꯆꯥꯔꯝꯂꯤꯕꯁꯦ ꯇꯣꯝꯕꯤ ꯁꯥꯎꯅ ꯀꯔꯤꯅꯣ ꯀꯦꯇꯨꯀꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯊꯕꯥꯁꯦ ꯃꯃꯥ ꯑꯩꯅ ꯊꯥꯕꯨꯝ 9 ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯅꯤ ꯑꯗꯨꯁꯨ ꯈꯨꯜ ꯑꯁꯤꯗ ꯏꯆꯥꯗꯒ ꯃꯔꯥꯜ ꯁꯤꯕꯗꯤ ꯌꯥꯔꯣꯏ ꯊꯦꯝꯕꯨꯡꯅ ꯑꯣ ꯈꯨꯟꯖꯥꯁꯤꯡ ꯃꯤꯠꯅ ꯎꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯤ ꯑꯁꯤꯕ ꯑꯁꯤ ꯆꯥꯒꯦ ꯇꯧꯔꯝꯂꯤꯕꯁꯦ ꯑꯁꯤ ꯐꯥꯎꯕ ꯈꯨꯟꯖꯥꯁꯤꯡꯅ ꯇꯨꯃꯤꯟ ꯂꯩꯕꯤꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯕꯤꯔꯝꯃꯨ ꯏꯅꯤꯡꯊꯧ ꯀꯧꯗꯨꯅ ꯏꯅꯤꯡꯊꯧꯃꯛꯅ ꯋꯥꯌꯦꯜꯍꯜꯂꯒꯦ ꯍꯤꯡꯆꯥꯕꯤ ꯑꯁꯦ ꯅꯨꯡꯊꯥꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯝꯕꯨꯡ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯦꯟꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯅꯔꯝꯃꯤ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ ꯊꯕꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅ ꯀꯦꯇꯨꯀꯤꯒ ꯄꯨꯛꯆꯦꯜ ꯃꯥꯟꯅꯕꯤ ꯃꯈꯣꯏ ꯈꯔ ꯈꯛꯇꯅꯤ ꯊꯕꯥꯕꯨ ꯀꯜꯂꯛꯇꯨꯅ ꯀꯦꯇꯨꯀꯤꯒꯤ ꯍꯦꯟꯖꯤꯟꯅ ꯇꯝꯕ ꯄꯥꯎꯗ ꯊꯥꯖꯗꯨꯅ ꯃꯈꯣꯏ ꯈꯔꯁꯨ ꯆꯤꯕꯣꯟ ꯋꯥ ꯈꯔꯗꯤ ꯉꯥꯡꯅꯩ ꯊꯥꯔꯤꯛꯁꯨ ꯃꯇꯥ ꯑꯣꯏꯔꯤꯕꯤ ꯊꯕꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯦꯝꯕꯨꯡꯅ ꯍꯤꯡꯆꯥꯕꯤ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯍꯦꯟꯖꯤꯟꯅ ꯄꯥꯎ ꯇꯝꯁꯤꯟꯕꯅ ꯂꯥꯟꯃꯤ ꯀꯌꯥ ꯄꯨꯗꯨꯅ ꯅꯤꯡꯊꯧꯁꯨ ꯂꯥꯛꯂꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯦꯞꯄꯤ ꯂꯥꯟꯃꯤ ꯑꯃꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯅꯨꯄꯤ ꯑꯁꯤꯗꯒꯤ ꯈꯤꯇꯪ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯃꯤ ꯆꯥꯕꯤ ꯍꯤꯡꯆꯥꯕꯤꯅꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯎꯠꯂꯛꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯈꯨꯠꯂꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯦꯟ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ ꯍꯦ ꯅꯨꯄꯤ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯑꯁꯤꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤꯒꯤ ꯆꯥꯔꯤꯕꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯗꯛ ꯑꯁꯤꯗ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯊꯕꯥ ꯀꯞꯇꯨꯅ ꯏꯅꯤꯡꯊꯧ ꯑꯩ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯆꯥꯅꯤ
ꯑꯩ ꯍꯤꯡꯆꯥꯕꯤ ꯑꯃ ꯅꯠꯇꯦ ꯅꯣꯡꯃ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯤ ꯑꯩꯅ ꯀꯣꯟ ꯐꯦꯡꯂꯤꯉꯩ ꯀ꯭ꯋꯥꯛ ꯑꯃ ꯈꯣꯡꯈꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯔꯦ ꯃꯥꯒꯤ ꯈꯨꯠꯇ ꯌꯥꯏꯋꯩꯔꯕ ꯈꯨꯗꯣꯞ ꯑꯃ ꯁꯤ ꯈꯨꯗꯣꯞ ꯑꯗꯣ ꯑꯆꯝꯕ ꯈꯨꯗꯣꯞ ꯅꯠꯇꯦ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯈꯪꯕ ꯉꯝꯕ ꯈꯨꯗꯣꯞꯅꯤ ꯍꯥꯏꯅ ꯈꯣꯡꯕꯗꯨ ꯇꯥꯔꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯕ ꯂꯥꯛꯆꯕꯅꯤ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯅ ꯆꯤꯛꯇꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯆꯕꯅꯤ ꯈꯨꯗꯣꯞ ꯑꯗꯣ ꯁꯤꯗ ꯂꯩꯖꯔꯤ ꯅꯤꯡꯊꯧ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯦꯝꯕꯨꯡ ꯅꯨꯄꯤ ꯑꯁꯤ ꯃꯔꯥꯜ ꯂꯩꯇꯦ ꯃꯥꯒꯨꯝꯕ ꯅꯨꯄꯤꯗꯤ ꯑꯇꯥꯡꯕꯅꯤ ꯃꯥꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯃꯨꯛ ꯂꯧꯁꯤꯟꯖꯔꯣ ꯊꯦꯝꯕꯨꯡ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯅꯨꯄꯤ ꯑꯁꯦ ꯂꯧꯁꯤꯟꯕ ꯉꯝꯖꯔꯔꯣꯏ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩ ꯊꯥꯖꯕ ꯉꯝꯖꯗꯦ ꯇꯥꯏꯕꯪꯗ ꯑꯣꯏꯊꯣꯛꯄ ꯊꯕꯛ ꯅꯠꯇꯦ ꯀꯦꯇꯨꯀꯤꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯅꯨꯄꯤ ꯑꯁꯦ ꯏꯃꯥ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯑꯩꯍꯥꯛꯁꯨ ꯉꯝꯖꯔꯣꯏ ꯃꯤꯠꯅ ꯎꯔꯕ ꯊꯧꯗꯣꯛꯅꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯁꯨ ꯊꯥꯖꯕ ꯉꯝꯖꯗꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯑꯩꯅ ꯂꯧꯁꯤꯜꯂꯒꯅꯤ ꯇꯟꯖꯥꯗꯨꯗ ꯎꯆꯦꯛ ꯈꯔ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯏ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟ ꯊꯕꯥꯗ ꯌꯦꯡꯗꯨꯅ ꯍꯦ ꯁꯛꯍꯦꯟꯂꯕꯤ ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯊꯕꯥꯅ ꯏꯅꯤꯡꯊꯧ ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗ ꯃꯍꯤ ꯃꯌꯥꯏ ꯀꯜꯂꯕ ꯂꯥꯏꯔꯦꯟ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯦ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯂꯛꯄ ꯃꯍꯨ ꯀꯜꯂꯕ ꯍꯨꯁꯤꯡ ꯑꯗꯣ ꯇꯨꯔꯦꯟꯒꯤ ꯆꯦꯜꯂꯤꯕ ꯎꯆꯦꯜꯁꯤꯡ ꯑꯁꯤꯗ ꯇꯤꯟꯈ꯭ꯔꯦ ꯀꯅꯥꯁꯨ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡ ꯊꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯊꯛꯂꯕꯗꯤ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯅꯥꯗꯨꯅ ꯁꯤꯒꯅꯤ ꯍꯥꯏꯔꯤꯕꯅꯤ ꯊꯕꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯀꯦꯇꯨꯀꯤ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯃꯈꯣꯏ ꯈꯔ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯊꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯋꯥꯟꯊꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟꯒ ꯊꯕꯥꯒ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯊꯕꯥ ꯑꯃꯨꯛ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟꯒ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯅ ꯃꯍꯥꯔꯥꯅꯤ ꯊꯕꯥꯒꯤ ꯐꯖꯕꯕꯨ ꯁꯣꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯃꯤ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯊꯕꯥꯕꯨ